Wakhal thenba miyoibani hainasu karam chairuni. Nungsibagidamag asum tawbadi manasu ahanba oiramloi. Ido kahena chatmankibana blood bank taki chanaba thinaba koichen jeli. Wangang thokdaba awaba kaya thoina utkandaba sinthana ngasi lawrakliba phirepsi asuki matik imung manunggi miyoi singdo penakidri. Lay maning themso marshana paupi khrabada yauraktuna layrari. Ning themna aigi ichanupi se wakhal sulai ma yaukidreda ko. Lay masu kapngang tawduna mahagi pendaba kayamuk ihamna layrabagino sigumba phirepsibo irai laina mana laurisibo. Laiksi henbina kaplibi manimbu themjinbiduna imase yariba to o kapano haujikti matang matam chana pukhat laurabanina doctor nasu ichalgi chakhibe isingdo kapaga kaishu tawre hairamidudi aikhoi taibang semba mapubu thazaba thamduna lainingsi ichan kaishu tawre imasi. Laiksi henbiso masado saning chapham tabadi natri adubu mana nungaite haina nungsuk nung janabagi maithongdu hek utlubada laimani henjina khanjin khidawribani matang asida ningthi wanglembasu yaurakli henja thoibidi yaurakte. Ningthi changsilaktuna inesi pause hek tabaga aikhoisu lake tawbani angang machasu senbaga image muk yenglingaida thengdokre. Laimado phiji tuna mapidu sengna daithoklaga yaida kaishu kaide miron ga leijadabasida icha singna lakbirishini hena nungai jakre. Ningthemga wanglembagadi phampham thariba nakal amaromda chattuna phaminakre. Ningthedo laisi henbida muk onchinduna kamai tawrino. Laisi henbina aikhoisu khanghaudre nama aina leikonda lei ising chaigena changlakpada thawdokshi thoambani. Kari ahenba nungaitaba leiraba chano mabo doctor nadi kai hairige adudi haidabanina aikhoinasu khangdre doctor gibudi matam chana pukhalaubanina kaichu thoidokpa tawroi masadagi chatkhibe isingdo kaplaga nongmanini de yengkhise hairi. Wakhal laktriba natro laktri kaichu tawroida soidana phani. Marshana thoglakpa nurse da blood bank taki lawrakpa ido piramlaga laiksi henbi hoina leiriba maikai tuda lakduna masu lepai wadi nganglakti mamai mamit imak maksin mikuptuda machindagi wahai ama phau hainingang ningba phaude. Laimaga ningthigaso matai mana wari tawza haurisanu khanduna phamphanggi duda sangshinkre. Laiksi henbi so mayamduna lapthokhibaga itap tapna nupadubu kauri yambo ichan gisi kai hairige gyan tade da e kaishu tawrese yam hina su khanbirurano abeba marup thajaba yaramtre marup khaki wasu nate mari thokdaba misingse hinjina nungshina lumna dawbasi yaramtre hokre matung jekshilaga loirisi wakhaldo langphai mayam ama lamsinduna khanbirano kaidauge haujikidi ichan phabasi khakta khancheba. Marsha nupidugi paukhum pirakte amuksu tumin laishinkhi wakhal kayani khalliba. Flashback nahan paikhomba loya anina laijagi matangda laman khombagi wa khanakhiba numittuni sathoklubado hanjinnarakpagi wabaga makok sabagana hidak kharadi painarabani ahumak. Nupi anganga nakna loinaduna leibada makhoida sokadabagi mami ama ising singna tarakpada paikhombada. Marshana oikre luhongbagi thoramduma pangthoklaga manakta leirabanina nupidudagi lapthokna leiba nupido miraiba malhanba haise kaishu yaroi ama phanaba shinbada aduna hena yum kainabagi machak oirakani. Aduna matang chabada mangonda ikhoigi apambase fazana khanghalaga mabusu mating panghanji aduga loya magi mapa yaurakpada loyado paikhombada hairap yenglei nangi luhongbada matam khara chontho yaradi sinthagasu matam kharadi nakchina loinagana sina amagi su safadoini. Marshan nangna kai khaliba mikop sida machalni marupsigi haina
ikai hangoinaduna leibagi tanjado chadabana paikhomada wafamse haudorakpani. Martian sumunna wakhal tawi sangshingadawriba lansi araiba masu oidabana wabani. Mana loyabu nungshi thazai adubu machaldubu manakta thamduna chekshina senaningi. Loyagi chekshindaba thawong amada tangna naitom satbi machanda chaina phangkhrabadi pakhatjai aduna ayaba piduna. Kaisu kaide ainasu sigi wase haldokning leirambani. Irang sina khara sapharakpaga luhongbai wado khanasi. Haujikti nangso oirakliba phibamsida yumda kaisu doina leiroi. Sinthaga dum leiba yadabana motomda thamlama matang yaugani. Aduna chapchabi langla langjilama khangju phaudi yumda dum leirisano. End of flashback. Namittuda haikiba wahai kharaduna ngasi machalgi punchina astum oirakpra. Martian sinthagi tawriba mapidubu khangjinduna ICU leiriba manak lomduda sangshinki. Loyana lakhibadusu mana olai palai tawduna namdana halankrabani. Somdana paikhombasu marup aniduna chupchapta laikrabanina. Masu thabak chathoktre atopa sinthagi pawdusu madi khangba natte. Laijana tamcha ahing thengna chathokpadu tawgano ai leifam khangdeba thabakna yada tawbani. Ayuk nungthilda loishinba yaba thabak loishinbiyo. Hoise aidine aina pina haiba loina injadoini. Matang matam chadana khinglakliba phonduda anidusu khangprek khangi. Ingna chingna sanaramba wariduna kaibada paikhomba maithong suktak tawi. Somdana sinthasu doctor singna kanna hotnabibadagi wakhalsu lakli. Masaduda yam soli. Ningthisu machanupida sinthana wakhal laklabanina nongdangi chak inchangdo mana silangduna thilakya hairamduna hankri. Laimasu machana wakhal laklabanina gyando kharadi tarakli. Pakhatlambaduna hantharaklabada laimana sanagana khoini lehauro. Sai singdo aina silanglaga napaga mukpuna haigalaklagi. Laishi henbina imase chaki oina diwabirurano inamana loina silangdana purani. Adugine hankrido aikhoina mukpangye thege chinbire tawrise naduna sulairibani namado. Sibu kaigi yetpa chingdoino mari mata haibasidi amana amagi angamba mateng pangnaraga awa nungai danadawni. Aidi atay tayga changde ichalna wakhal tarakpasidagi hena nungaiba leitre. Shembiba mapuna chambiba nani. Mayamdo ne tabagi sorsu hondoknaba ngamlakli. Sinthasu pathari hidaktogi mayaina. Ningthemdi machana pharakpa ngaibani. Machana asibagum taaduna laikhiba mikupta machabo asumna oihalakpa mido khangba mikuptadi ko haiduna wakhalda singduna laikhrabani. Machanupabu tonganba hospital dugi mafam amada puthorei. Shana kai haigi babo nangna hojik phawba tuminna kaisu khangdaba saraga laithokliba karigino. Ai kaido haibano babo nachanupibu sigi phibamda oihalliba misakse numit humnigi matungda thidoktuna aingona misaktubasino nang mabung natro ngasi chana. Hainingliba wahaido jinba lana makha taba ngamde. Maya krak krak chiksinaduna phaurakliba asawi ihuldubu lakshinabu hotnai. Mamittusu imok nganglabani ningthemdo. Machagi khongthangbu kadaida karida asoiba laikhine haina mikup khuding chekshina senabani. Chaifam tana machabu phuruba mikuptasu ahing tumba yada laikhibani. Machana waraukrabra khanbadada chafam thapam khangkhidaba mapani. Marshana kamdauba sinarakliba yathangdubu thaudok khudinggi maram amadi masak khangliba misaktuda karino tawgadawriba adubu arotpa waridudi phongluba yadabana. Hoi babu nachana phangnaba soidana thigani. Ichalge ai leirishidi kaigi mina panglaklakjaba yaba nate. Changasira babu lao lao anida hongnaduna mayam leiribaduda thoglai. Sinthado special water puthoraklabani. Laisi henbina phi amonba ama paiduna machalgi mamaituda tapna tapna nanbiri. Kainungaitaba leirige ichan
Nakhutse yam chiibo. Sintha tapna. Phareda. Kaisu hena nadre nama. Yumda hanba yakiroi haibro. Nong nini di leithakidaba yaroye. Kaidorage nangbo. Kai nungaitaba leirage. Hayu si namada. Kaisum tawdre. Leisi hen binaso. Leimana makhoigi manakta leibana. Kupthana wahangsu tawrudre. Sintha naso. Mamagi mamangda. Awabado uningdaba na makadadre. Ningthi hoiso halakpaga mafi hongduna. Namidangi chak thongkatli. Laidok thaumaidi. Manimga machanupigana thabiduna leiramli. Wanglembana. Sinthagido. Yen champuchima phutpiru. Changadaba singse. Aishamage. Tama. Sinthagi makhutto. Oishinbadi khara waraniko. Tamgam pontida. Laibuk pharadi thuna dum oishinbasue. Paisaga paibanina treatment chudum phajana tawkhini. Kamai tawrine bo haige. Ichan tombina haibadadi mana lai ising chaigina changbada makhutto. Ingakta ngairaga gyan manglaga leirame hayi. Maramdudi masu khangde hairakpani. Wanglemba sora masang no hondoktuna. Magi so pendaba nungaitaba sauningba waroba kaya mabudi leirambi. Adubu mayamdo fana oire hairabaso masana masada chaina pijaridudi apangba migi wakhani. Adusu hekta haiba yaba nateda. Aikhoina panghaida haibibagi wani. Mi amana adu yona tawrakpa haise. Thamoido ka hena puba thangba ngamdakhai warakpaini. Mana phajana pharaga hanglagane seni maini tanaba haiduni. Yumgi migadi kari kari khana chainaba saunaba leijano. Machana lakpaduda ningthi kaaduna wangange tawrambadu leplaga warido amaromda oina onthokduna machabu kawi. Chathoibi nangbu chakalama bro. Henja thoibi mamagi tungda laktuna kolaga. Lamde mama bubok na ko aigi migi haubi jani ado ai bubide mama nang bet oingo. Adudi yadabaini ayo naba maya marakta nang chusatladine moini cha thoibi sunari boiningdana hida kapsilaktoine. Henja thoibi mama bu thadoklamduna mapagi nakta muglai. Wanglembaso machanupi bu pamduna machagi mamaida nungsina chupi. Icha thoibi bu bubok na hoba migi du ba hawrane. Yam hawi bu papa ado papa ga mama ga muka chatledi aisu lage ko. Yadi icha thoibi maramokpani. Horen hidaka pasingna icha da kapsiladi kamai tawne nang kapoidra. As tali bu papa adudi noi sa chalao ko noi da suka pakaniba. Laktoini. Lai joyse icha na tawrira. Papa bubok na takpiraga ko aina joy tawriba. Parise adudi ni icha thoibi ngaksan na thouro maramokpani. Papa inchang cha semge ba. Aisu yawge papa. Ko na papa hairake. Haujikidine bubok manakta bubok da wari libiru susalo. Icha thoibi di maram yamokpani. Wanglembana themduna machanupidu thadokri. Aduga masu yen kangsoida hapnaba maroi mapangsingdo semduna magi nupigi mateng pangshinbi. Chanu thoyanbi aniduso thoi hoida leiribani. Kuina sangna yabiraktaba nungshiba thamoida atopa kanama hapjage sungamkhidabado tomthingi nungshiba mapung phana fangkhibada ingkhalakpa leisabi amadagi suheli phajaba fizol ama shetpada nupa mangonda hekta hangi. Paksabra, sunabra, phajabra, mangonda chanabra, haina hanjin hanjin hangningi. Ahauba machabada nupa magi saruk thongningi. Nupa oiba mahakna nupi magi saktambo munthani yengduna ningthi zaida haina hairakpada haraubana numittuma momonok jariba maithong hanjini kawa chanuni. Ngasi su mahausagum nupaduda video call tawduna. Tudada sigise aingonda phajabra ba chunabra. Baby Fing to ina dum khalabra. Hoi, aina di sise yam pamjaraba. Aduda dada su yang kan gena phone tawra ini. Tomthin chanuda michana na nungshina yengduna itap tapna nungshiba khonphamda nupi magi thamoidubo apha apun naiduna chena paishilage matago. Ai bunanakta nomugi chingchilakpa nungshina tawse piraiba sungamluda thamoida marolon basu hauri. Nangbu inakta lengdana thamduna
ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕꯁꯨ ꯅꯨꯡꯁꯤꯕꯤꯅ ꯇꯧꯗꯨꯅ ꯐꯥꯎꯍꯜꯂꯦ꯫ ꯆꯅꯣ, ꯅꯪ ꯏꯅꯥꯛꯇ ꯅꯛꯅ ꯂꯩꯔꯒꯦꯔꯥ? ꯑꯩꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝ ꯈꯪꯅ ꯏꯅꯥꯛꯇ ꯊꯝꯖꯕꯒꯤ ꯑꯌꯥꯕꯗꯣ ꯅꯪ ꯏꯐꯝꯗ ꯄꯤꯔꯒꯦꯔꯥ? ꯅꯨꯡꯁꯤ ꯍꯥꯏꯅ ꯂꯥꯡꯊꯥꯛꯂꯨꯕꯤꯁꯤ ꯍꯟꯗꯨꯅ ꯅꯨꯄꯥ ꯃꯥꯅꯁꯨ ꯅꯨꯡꯁꯤꯒꯤ ꯇꯦꯟ ꯀꯥꯞꯁꯤꯜꯂꯛꯄ ꯃꯤꯀꯨꯞꯁꯤꯗꯗꯤ ꯉꯥꯛꯊꯣꯛꯄꯁꯨ ꯉꯝꯍꯧꯗ ꯊꯃꯣꯏ ꯊꯨꯝꯅ ꯄꯥꯜꯂꯔꯤ꯫ ꯏꯀꯥꯏꯈꯤꯕꯅ ꯃꯃꯥꯏꯗꯨꯁꯨ ꯉꯥꯡꯁꯤꯟꯈꯤ꯫ ꯇꯣꯝꯊꯤꯟ ꯅꯨꯄꯤ ꯃꯥꯕꯨ ꯍꯦꯟꯅ ꯁꯨꯝꯒꯤ ꯃꯇꯥꯒꯨꯝ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯒꯤ ꯍꯛꯆꯥꯡꯗꯨꯗ ꯇꯥꯡꯖꯈꯤꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯈꯨꯗꯤꯡ ꯄꯛꯆꯗꯕ ꯆꯨꯅꯗꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ꯫ ꯆꯅꯣ, ꯅꯪꯁꯦ ꯐꯖꯩ, ꯅꯤꯡꯊꯤꯖꯩ꯫ ꯐꯤꯖꯣꯜꯗꯨꯅ ꯅꯪꯉꯣꯟꯗ ꯇꯥꯡꯖꯕꯗ ꯁꯣꯏꯗꯅ ꯏꯀꯥꯏꯔꯝꯒꯅꯤ꯫ ꯊꯥꯒꯠꯃꯟꯈ꯭ꯔꯦ, ꯏꯀꯥꯏꯖꯩ꯫ ꯅꯪꯉꯣꯟꯗ ꯊꯥꯒꯠꯇꯅ, ꯅꯪꯉꯣꯟꯗ ꯄꯦꯟꯖꯅ ꯌꯦꯡꯗꯅ ꯑꯩꯕꯨ ꯑꯇꯣꯞꯄꯗ ꯍꯥꯏꯔꯨꯕ ꯌꯦꯡꯂꯨꯕ ꯌꯥꯕ꯭ꯔꯅꯦ? ꯋꯥ ꯂꯩꯊꯣꯛꯀꯅꯨ꯫ ꯀꯩꯗꯧꯉꯩ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯏꯃꯥꯒꯤ ꯃꯃꯧ ꯑꯩꯒꯤꯅ ꯂꯣꯏꯅꯕꯤ ꯑꯣꯏꯅ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ? ꯃꯇꯝꯗꯨ ꯌꯧꯔꯛꯅꯕ ꯈꯨꯠꯁꯦ ꯊꯦꯛꯄꯗ ꯆꯣꯛꯊꯔꯤ꯫ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯤꯁꯦ꯫ ꯑꯩꯁꯨ ꯏꯁꯥꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃꯗꯤ ꯂꯦꯞꯆꯔꯛꯈꯤꯒꯦ꯫ ꯀꯔꯤ ꯐꯤꯔꯦꯞꯄꯨ ꯋꯥꯠꯂꯤꯕꯒꯦ? ꯃꯇꯥꯡꯗꯨꯗ ꯇꯣꯝꯊꯤꯟꯒꯤ ꯊꯣꯡꯗꯨ ꯅꯣꯛ ꯇꯧꯔꯛꯏ꯫ ꯆꯅꯣ, ꯑꯝꯇ ꯄꯥꯏꯌꯨꯀꯣ, ꯑꯩ ꯊꯣꯡ ꯍꯥꯡꯉꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯝꯊꯔꯛꯂꯒ ꯊꯣꯡꯗꯨꯕꯨ ꯍꯥꯡꯗꯣꯛꯏ꯫ ꯉꯥꯟꯊꯣꯏꯕꯤ ꯏꯀꯣꯏ ꯀꯣꯏꯗꯅ, ꯏꯃꯥꯏꯕꯦꯝꯃ ꯏꯃꯥꯏꯕꯦꯝꯃ, ꯏꯟꯈꯠꯂꯛꯄ ꯄꯥꯈꯪꯗꯤ ꯅꯪꯕꯨ ꯎꯕꯗ ꯏꯀꯥꯏꯈ꯭ꯔꯅꯤ꯫ ꯅꯧꯅ ꯌꯦꯅꯤꯡ ꯍꯨꯟꯈꯤꯕꯗꯒꯤ ꯅꯌꯥꯝꯕ ꯑꯩꯒꯁꯦ ꯀꯩꯁꯨ ꯊꯧꯁꯥꯕꯤꯔꯛꯇꯕꯩ ꯋꯥꯅꯦꯕ, ꯅꯠꯇ꯭ꯔꯥ? ꯑꯁ, ꯑꯗꯨꯏ ꯅꯠꯇꯦꯕ, ꯗꯗꯥꯅ ꯂꯥꯟꯅ ꯈꯜꯂꯦ꯫ ꯏꯅꯥꯎꯅꯨꯄꯤꯗꯣ ꯀꯣꯛ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯔꯦ꯫ ꯑꯩꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯡꯇꯤꯒꯤ ꯏꯃꯥꯒꯤ ꯏꯁꯧ ꯇꯥꯔꯤꯁꯦ ꯇꯥꯈꯤꯗ꯭ꯔꯥ? ꯗꯗꯥꯗꯣ ꯅꯨꯄꯤ ꯊꯤꯔꯣꯅ ꯆꯩꯕꯅꯤ, ꯑꯩꯉꯣꯟꯗꯗꯤ ꯌꯧꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯒꯅꯦ, ꯑꯩꯗꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯆꯠꯄ ꯄꯥꯝꯃꯤꯀꯣ ꯗꯗꯥ꯫ ꯕꯒꯜ ꯂꯧꯈꯠꯄꯒ ꯉꯝꯃꯣꯏ ꯏꯃꯥꯒꯤ ꯏꯁꯧꯁꯤꯒ꯫ ꯅꯨꯄꯤꯗꯨ ꯂꯩꯔꯗꯤ ꯑꯩꯁꯨ ꯅꯍꯥꯟꯅ ꯄꯨꯁꯤꯜꯂꯛꯑꯅꯤ꯫ ꯂꯩꯇꯕꯩꯅꯦ ꯄꯨꯔꯛꯇ꯭ꯔꯤꯁꯦ꯫ ꯕꯒꯜ ꯂꯧꯈꯠꯄꯩ ꯋꯥꯐꯝꯗꯨꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ꯫ ꯅꯌꯥꯝꯕ ꯑꯩꯅ ꯌꯥꯔꯤ꯫ ꯏꯃꯥꯒꯤꯁꯨ ꯐꯅ ꯐꯅꯕ ꯑꯩꯅ ꯊꯣꯛꯄ ꯁꯤꯟꯒꯦ꯫ ꯋꯥꯔꯤꯗꯣ ꯃꯇꯦꯛ ꯑꯃ ꯇꯥꯔꯝꯂꯒ ꯆꯅꯨꯗꯣ ꯃꯊꯟꯇ ꯏꯀꯥꯏꯔꯛꯂꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯐꯣꯟꯗꯨ ꯊꯝꯃꯤ꯫ ꯅꯥꯀꯟꯗꯒꯤ ꯊꯣꯏꯍꯟꯕꯤꯅ, ꯏꯔꯥꯡ ꯐꯈ꯭ꯔꯦꯗ ꯅꯨꯄꯤꯁꯦ꯫ ꯅꯣꯏꯒꯤ ꯅꯨꯡꯁꯤꯕ ꯁꯟꯇꯥ, ꯅꯨꯡꯁꯤ ꯍꯨ ꯀꯥꯏꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯃꯌꯥ ꯀꯟꯅꯕ꯭ꯔꯥꯕ? ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ꯫ ꯏꯃꯥꯡꯁꯤꯗ ꯐꯪꯗꯕ ꯑꯩꯉꯣꯟꯗ ꯂꯦꯅꯒꯦ ꯌꯥꯎꯅ ꯂꯦꯅꯕ ꯑꯃꯁꯨ ꯌꯥꯎꯔꯤꯌꯦꯕ ꯅꯪ꯫ ꯐꯪꯗꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯄꯟꯕꯗꯨꯗ ꯆꯅꯨꯗꯣ ꯊꯣꯏꯍꯟꯕꯤꯗ ꯐꯠ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯨꯄꯤ, ꯃꯨꯟꯅ ꯇꯥꯎꯕ꯫ ꯀꯤꯕꯨ ꯀꯤ, ꯀꯩ ꯋꯥꯅꯣ? ꯍꯥꯏꯌꯨꯅꯦ ꯇꯥꯁꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯌꯥꯝꯕ ꯑꯃ ꯂꯩꯌꯦꯕ, ꯄꯨꯛꯆꯦꯜꯒꯁꯦ ꯌꯥꯝ ꯁꯦꯡꯈ꯭ꯔꯖꯥꯠꯅꯤ꯫ ꯅꯨꯄꯤꯁꯨꯅꯦ ꯑꯃ ꯐꯥꯎꯕ ꯀꯣꯏꯗꯕꯅꯤ꯫ ꯅꯪꯁꯨ ꯅꯨꯄꯥ ꯀꯣꯏꯗꯦ, ꯅꯪ ꯃꯥꯒ ꯑꯣꯏꯅ ꯖꯨꯔꯥ ꯁꯥꯔꯒꯦꯔꯥ? ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯧ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯑꯣꯏꯔꯅꯤ꯫ ꯃꯔꯨꯞꯀꯤ ꯃꯔꯤꯁꯨ ꯁꯨꯛꯇꯠ ꯇꯠꯂꯔꯣꯏ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ ꯍꯤꯡꯃꯤꯟꯅꯕꯁꯨ ꯌꯥꯔꯅꯤ꯫ ꯆꯠꯂꯨꯀꯣ, ꯍꯩꯅꯗꯦ ꯑꯝꯇ꯫ ꯑꯩꯈꯣꯏꯗꯩ ꯆꯍꯤ ꯑꯣꯄꯥꯔ ꯑꯃ ꯍꯟꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯩꯒꯤ ꯁꯦꯝꯕꯤꯅꯕ ꯅꯨꯄꯥꯁꯦ ꯏꯔꯩ ꯍꯦꯛ ꯂꯩꯇ꯭ꯔꯕꯕ? ꯅꯪꯉꯣꯟꯗꯩ ꯍꯟꯒꯦꯅ ꯍꯜꯂꯕꯗ ꯆꯍꯤ 5 ꯑꯃ ꯀꯩ ꯑꯃ ꯃꯉꯥꯏꯔꯦ꯫ ꯑꯩꯅꯕꯨ ꯅꯪꯒꯤ ꯃꯥꯡꯅꯕ ꯁꯤꯟꯒꯗ꯭ꯔꯣ? ꯏꯔꯦꯡꯀꯥꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯥꯏꯔꯨꯕꯁꯨ ꯏꯀꯥꯏꯅꯤ꯫ ꯑꯗꯨꯒꯅꯦ, ꯄꯪꯒꯅꯨ ꯏꯕꯦꯝꯃ, ꯆꯍꯤ ꯃꯥꯟꯅꯕ ꯅꯨꯄꯥꯗꯤ ꯄꯪꯈꯠꯇ ꯈꯠꯅꯗꯣꯏꯅꯤ꯫ ꯅꯪꯉꯣꯟꯗꯩ ꯈꯔ ꯍꯟꯈꯤꯕꯁꯤꯅ ꯍꯌꯦꯡꯋꯥꯏ ꯅꯪꯁꯦ ꯂꯨꯅ ꯆꯥꯅ ꯇꯧꯗꯅ ꯅꯈꯨꯠꯇ ꯍꯥꯝꯃ ꯄꯤꯖꯗꯣꯏꯕ꯫ ꯆꯍꯤꯒꯤꯗꯤ ꯀꯔꯤꯝꯇ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯨ꯫ ꯅꯨꯄꯤꯗꯤꯅꯦ ꯍꯦꯛꯇ ꯊꯨꯅ ꯑꯍꯜ ꯃꯥꯟꯁꯤꯟꯕꯅꯤ꯫ ꯆꯅꯨꯒꯤ ꯋꯥꯍꯩꯗꯨꯗ ꯊꯣꯏꯍꯟꯕꯤ ꯃꯃꯤꯠꯇꯣ ꯄꯩꯅ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ, ꯏꯕꯦꯝꯃ, ꯅꯪ ꯀꯦꯔꯣꯂꯤꯟꯒꯤ ꯄꯨꯛꯆꯦꯜ ꯑꯃ ꯏꯌꯥꯎ ꯌꯥꯎꯔꯤ꯫ ꯑꯩꯁꯤꯕꯨ ꯅꯨꯄꯥ ꯑꯃꯠꯇꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯕꯩ ꯃꯑꯣꯡꯅꯤꯅꯦ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯔꯗꯤ ꯏꯀꯥꯏꯅꯤꯌꯦ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯗ ꯌꯥꯗꯦ ꯍꯥꯏꯕ ꯗꯥꯕꯤ ꯑꯃꯒ ꯇꯧꯈꯤꯕ ꯃꯥꯜꯂꯤ, ꯋꯥꯉꯥꯡꯒꯗꯤ꯫ ꯑꯁ, ꯅꯪꯅ ꯅꯠꯇ꯭ꯔꯣꯕꯁꯦ? ꯍꯥꯏꯔꯛꯄ ꯅꯨꯄꯥꯁꯤꯡꯗꯨꯗꯤ ꯊꯤꯅ ꯊꯤꯅ ꯆꯩꯗꯅ, ꯃꯀꯣꯛ ꯄꯥꯠꯂꯤꯒ, ꯃꯃꯤꯠ ꯁꯦꯞꯄꯤꯒ, ꯃꯕꯨꯛꯇꯣ ꯃꯥꯏꯔꯦꯟ ꯃꯤꯔꯣꯟꯕꯤ ꯃꯥꯜꯂꯤꯒ, ꯇꯣꯔꯕꯣꯠ ꯁꯦꯞ ꯆꯥꯗꯕ ꯃꯥꯜꯂꯤ ꯈꯔ ꯍꯥꯏ, ꯁꯦꯝꯐꯨ ꯑꯀꯣꯞꯄ ꯃꯥꯜꯂꯤ ꯈꯔ ꯍꯥꯏ꯫ ꯑꯗꯨꯗꯕꯨ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣꯕ ꯅꯪꯅ ꯐꯪꯗꯣꯏꯁꯦ? ꯑꯩꯅ ꯁꯤꯜꯂꯛꯄꯗ ꯌꯥꯅꯤꯡꯗ꯭ꯔꯗꯤꯅꯦ, ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯀꯦꯕ ꯃꯧꯕꯁꯨ ꯈꯔ ꯇꯝꯗꯧꯅꯤ꯫ ꯅꯪꯗꯧꯅ ꯏꯀꯥꯏꯕ ꯈꯪꯂꯝꯗ꯭ꯔꯗꯤꯅꯦ, ꯅꯍꯥꯟꯅ ꯑꯩꯁꯨ ꯅꯨꯄꯥ 3-4ꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯅꯤ꯫ ꯂꯤꯔꯤ ꯈꯣꯏꯔꯤꯕ ꯇꯝꯃꯣ ꯍꯥꯏꯕꯅꯤ꯫ ꯁꯤꯗ ꯑꯀꯥꯏꯕ ꯍꯥꯏꯕ꯭ꯔꯥꯃꯦ ꯑꯩꯕꯣ? ꯊꯣꯏꯍꯟꯕꯤ ꯅꯣꯛꯂꯒ, ꯅꯪꯒꯤ ꯑꯦꯗꯚꯥꯏꯁꯇꯣ ꯈꯔꯁꯨ ꯇꯥꯅꯤꯡꯕ ꯍꯥꯏꯔꯛꯎ ꯀꯩꯗꯧꯒꯦ? ꯅꯪꯅ ꯍꯥꯏꯔꯤꯗꯨꯗꯤ ꯁꯕꯤꯅ ꯃꯃꯥꯗꯅꯦ, ꯏꯃꯥ, ꯅꯪꯒꯤ ꯅꯌꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯧꯈ꯭ꯔꯦꯗꯀꯣ ꯍꯥꯏꯅ ꯅꯣꯛꯅꯕꯗꯣ ꯃꯥꯜꯂꯦ ꯍꯥꯏꯕ꯫ ꯑꯅꯤꯗꯣ ꯈꯠꯅꯕꯗꯤ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯄꯨꯟꯅ ꯂꯩꯕ ꯃꯇꯝꯗ ꯃꯔꯩ ꯌꯦꯠꯇꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯕꯁꯤ ꯍꯩꯅꯕꯤ ꯑꯣꯏꯈ꯭ꯔꯕꯅꯤ꯫